Good morning, everybody. Welcome back to my channel Laija Entertainment. Ngasi mayam bu Laija Entertainment na live program sida mayam bu taram oksari. Ngasi se ai Sunday numini aduna ina live se tauge na sum taujabani. Mausa gumna ai nomajing khudinggi live taujabaduni. Ngasi su kitangi thengkre pung mapan chap chana ai live se haujage taubani. Adubu kitang aina technical ki oiba kitang adjustment tawringa da kitang theng thokre mayam adugi dam tawara biroi ke mayam na nomajing numit sigi aigi live sigi khudong chaba lauraga kari gumba wahang pa khum tawbining ba lairagasu mayam na sum aigi live sida lakpiu aduga wahang pa khum sum chathabiba yagani aiga su interaction tawbagi program ama lawning bana maram ore haraga aina live se nomajing khudinggi sum pung mapan adwai da live se sum thamjabani okay sum mayam se changbi aigi live sida chang birak sida aina kari kuma khara sum ai sum haijage mayam sum chatting sum tawnasi handak se aigi students khara na complaint makti natte adubu kari gumba suggestion haitare adugumba khara torokpa natraga अखोगी ऑनलाइन क्लास से सर ऑनलाइन क्लास से यामना रेगुलर नाइ किते हंदक से याम थेंग थागलकपा तौबि अदुगुम्बा यावी करी प्रॉब्लम कमाई कई तौबनो हाइना हंगप यावी मसी मतंग से आइना खितंग सेंगतोकजगे अखोगी ऑनलाइन क्लास से तसेनामक्ति ऑनलाइन क्लास से मसी अतै तै सब्जेक्ट की लेक्चरगे हना खलबा अदुना सुमरम ओय आइना ममांगदा तौखिबा अखोगी केमिस्ट्री की देन ममांगदा आइना तौखिबा अखोगी maths की then history की then आई इसा की geography ले रहे असी लेक्चर के खन बाइना आई इसा की geography से खतंग regular नाइना परिंग नाइना आई तवजे खन बनी आई तवसु तवरबनी आई unit 1 दगी हौना revision हौरबनी हौजिक से unit 1 की अहानबा क्लास आई लौब हौरबनी मयाम सुंसोय सोयतना आई की geography upload तौरकपदा geography class की upload तौरकपदा day से परिंग नाइन नामतंग day 1 दगी हौना सुम परिंग नाइन येंबियु अदगा ममांगी आइना अरोइबो इना थागत खिबा अखोगी day 19 की geography class है मसीदा revision हौरबनी अमतंग हन्ना आइना हाइजगे day 19 की geography class से आइना unit 1 दगी revision हौजरबनी अदुमतंग मयामना सुम येंबिबा हौबो यागनी day 19 दगी revision हौरबनी अदुमतंग then अतोप subject सिंग से मसी आइना खरनी सुम लेपचनिंगबा gap खरा थमनिंगबा मरमदी history की ओइनदी तांकक नाइना खोइ लोइसनजखरे कोइ history की ओइनदी अखोइ class से अखोइ लोइसनजखरबनी हाइबदी class हाइबदी unit wise अखोइना class से तौरपदा unit ओइना लोइसनजखरबनी then chemistry का maths का खितंग problem लेबा chemistry की ओजा सिजु आइन ताकपिरंबा आइगी ऑनलाइन क्लास दा ताकचरंबा अखोइ chemistry की ओजा सिसु मासे इम्फाल दा लैतबा यादबना मरम ओरगा चथोखिबा सोमगी तोंगान छात्र सिंगी खरा हाना माना लेरंबा मफमदुदा अदुगी दिमा लेरकपदगी अदु चथोखिबा then खोइगी maths की ओजा सर maths की ओजा सिसु मंगोंदसु खितंग हेल्थ के ओबा प्रॉब्लम खरा लाकपा अदुना मरम ओरगा लेक्चर बनी अदुबो आई इसागी ओइना आइना मैरोइ सिंदा हाइजगदा इसागी geography परिंग नाइना लेप्तना फुल दा unit syllabus से फुल दा रिवीजन तौजरकनी मयामने क्लासेस सुंसो सोइदना येंबियु आइगी ओइना थोदोपा प्रॉब्लम लेते अदुगा मरक मरकता आइगी क्लास सिगी मरकता आइना एंटरटेनमेंट ओइगदबा अमसु इंफॉर्मेटिव ओइगदबा फनी वीडियो सिंग नत्रगा मयामदे इंफॉर्मेटिव नॉलेज ओइगदबा अदुगुम्बा आई मरकता आई थागचरके अपलोड सुम तौजरके मयामना अदु मरमदी आइगी चैनल से एंटरटेनमेंट चैनल अमसु ओइबनिना मयामना अदु एंटरटेनमेंट चैनल दे इंफॉर्मेटिव ओइगदबा मयामदा सुम ताशिनबदा कानागदबा सिंगसु मोटिवेशनल वीडियो सिंग then funny video sing then collection sing tongan ba video sing entertainment lockdown manung sida mayam da phone gi entertainment oina basu ai sum thagat chage aduga class su sum yengbiu paring naina masi aina haining bani aigi channel asi mayam na nuksibi bagi damakta sigi stage siba oi yaujabani ji atuba matamda aigi
Laija Entertainment channel se 10K subscriber yaudore masi yahonbinaba yahonbiu mayamgi nungsibiba amasung mayamgi support tawbiu habasi request amtang aigi site gi tawjage aduga satra mahiroi singna tongan ba question kya hangakpa yawi adugi doubt singdo chapter gi oiba ta'aning ba matanga hangakpa yawbriba comment nada WhatsApp ta tawbirakpa yawbu singdo adugi singdo aina sum taram okchari ai matang matam chabada soidna sengdokcharake ado oza khudingmaki taiba oza khudingmaki faculty members singi khudingmaki aina upload torako matamda description da masa masa gi personal gi oiba WhatsApp number yawbani haiba WhatsApp number du da kariguma confusion doubt leba yawraga su masa ga personally wari sanabiba chatting tawba natra phone call tawba na message thabiba yagani adugi damakta aina adu khudong chabdo lawnabagi damakta haiba aina WhatsApp number do aina personal WhatsApp number do hapchabani madumasu mahiroi singna tongan ba manipuri mafam singda laiba mahiroi singna aigi channel asibu yengbi online class isu yengbi support tawbi haibase ai khangjai adugi damakta haininga letna ai thagat ba phongdokchari ai chatting amtang sum pajage ko marak thana isum pajage sonajit ki message amtang ai pajage sir kainomta hange sida thagalak pada loigraba chapter se hayeng kai kumba school karak lagadi school da amuk hanbigadro sir na okay sonajit kainone hojik se nangi wahang si yam hangai engonda akhoi sida online class ta tawriba se hayeng school karak pataragadi masi mu hanbirakadra masi ta sena makti school ka ba se hojik ki oine school ka ba se khoida problem obina karam kanda karakani habase chapcha ba khangma ngamdabanina masi amuk mayam se taang leba matamdadi akhoi kitang timing gi limitation ama lairakani aduna kitang si school da amuk hana naina bada akhoida kitang problem di oigani aduga lemawri ba chitha nantha hoba adugumba sing aikhoina nena badi yai adubu timing phanglagadi soidana mak revision gi type ta aikhoina soidana torakani habasi musang ai thaja thamge maramdi online habasidi mayam yengbiribira yengbidabra habadun amasung satra mahiroi singna phone maktadi pairaga laibadi natabarina adugo musu laibarina asina alternative means am oina puthokchabani maramdi hojik lockdown manung si school ka daba tuition coaching chatpa yadabana maram oraga asina phone sina pambai mo oraga angang sing phawda akhoigi teaching se yohonbani school kanaragadi akhoi soidana revision ki type ta test torpe yai matam phangagadi join torakani adu karigumba akhoina adugi timing phangkhidrba taragadi akhoina takriba chapter singse akhoina makha oina sum chatharak pasu yai aduna ai request ni masi sonajit ki wahang sigi pakhum se ai request oina haijarage sugumba online class sing ai channel khatana te tonga school gi channel sing phang yauragadi asum yengbiu masi mairo sing kana banaktani notebook textbook paraga ngahang pungkhai am karigumba kaithoga asum note option biba question answer gumba lecture taba si kaisu kai beleite phone olaga aikhoina game sana laido surupudi natraga phone that akhoina Facebook WhatsApp otana Instagram otana tawraga laido surupudi asuguma kanaba mairo singa lockdown manung se school kadrabani kanaba video sing si yengaga adugi kanaba lobana hena fagani haina asmaina ai sonajit ki wahang sigi pakhun sana ai sarna pijage okay thank you sonajit for coming in my live chatting ai live chatting sida changbirak pagidamakta sonajit pu thagat chari then atopa mahiroi singju karigumba hangning makhoning ba yauragadi sum aingonda matang se charna hambirakpa yagani akhoi adugi damakta ina live se tawjabani mayamgi nungainabagi damakta ai channel asina Laija Entertainment haba channel se ai ichanupi Laija kauba ichanupi gi mingda aina thonjaraga asum thonjakibani aduna mayamna sum Laija Entertainment khangakibadagi tasenamakti ai mingje hongkidabani chatra mahiroi singna aibu masak khangbiba ai ichanupi di masak khangbidaba amasung maming khangdabana maramaraga kanagi channel loga su he hangpa yawi sargi photo so haptabani na khoi khangde Laija Entertainment se sargi channel roga hana hangpa yawi adu aina aigi mingda hongbadi yai adubu ai ichanupi gi mingda hawdokhibani na aina si change tawningdre mayam sum khangbiro aigi channel ni Laija Entertainment se
aduga mayamna 10K yaunabagidamata haitare yaunabagidamata mayamna hena nungsibiu hena support tobiu like tobiu subscribe tobiu friends singda yarika share tobiu aigi video aigi channel si khuthanga tongan makana bakayama aigi mind hojik leiri lockdown sina maram orga kijitang aingonda free oina tawba ngamdaba adugo khara leiri yam entertaining oiba mayamda yengbada yam nungaigadaba amasung yam informative oigadaba amasung yam kanagadaba aduga yamna mayamda puning wakhan thawt kadaba aduguma videos kya ama ina haji ai kokta sagatun leirabani ai channel ki khutang khira mayamda soida ya honjarake ala mayamna ai gi channel sibu subscribe tobiu share tobiu amasung subscribe tawba matamda mayamna soida namaki bell icon sisu soida nambiramu maramdi ai gi video upload torokpa hek toropaga adugi adomda ai gi notification do hana satlauni yoraga adomna yemo fangnabagi damakta video yang matamda like button su nambiramu karingum video se pamdragasu dislike nambiramagasу kasu kaiba leite adubu yengbibadi soidna yengbiu adi maramdi thagleba video singse asi mayamda sum karigum amadi entertaining ngaktangi nokningbo oiragasu ngaktangi karigum kanaba oiragasu karigum amadi thagleibanina adugi comment section da comment se sum pibirau sar video se sumai tobirau natra nungai tabada yam nungai natra yengbada yam nungai natraga sumai taro sigi video singse thagat pirakanu nungai te sumai tobirau sumai na karigumba hapchan biragadi hena nungai ni gaina adugum comment mayam sum pibirak payagani then marak thanai sum pajage thokchom diamond sir newspaper da exam gi chapter 25% lakani haiba sishu chumbra sir diamond kainone asuguma paw macha amadi ekhoi su tai 25% lakani habde ai tasena newspaper di udri ko nang urabanina oramsu ya akhoi sani instruction dina tre sulum bulum tabni board ke handa ki metri haido ki basa asi matung da akhoi minimize kra tawra ani chapter se minimize ketang tawra ani haibadi asum time asi makna kaino dinate chap chaba 100% dinate asi chap chaba order thokna khotna tawbadi nate adu karigumba amadi lakpa yai hana khali akhoi oja sina su maram de handa ki lockdown mangde school ka ba ngam khidabase asina maram oreraga akhoi chapter de minimize torokpa yabai phibam delay haiba ama khakti sum akhoi su tai chap chaba si makna oirani haibadi akhoi haiba ngamde minimize to bade chapter khudam na geography chapter 1 de 11 phau leidana 1 de 11 phau si manung hide 1 de 6 phau khatang tawrani haibadu nati ko minimize to bade chapter de 1 de 11 sum oigani adu manung gi topic khara manung gi topic maru oiba khara khangkat laga ko minimize to bade ke pixel pa haibani adamai tor maru oiba topic khara khangkat laga chapter khudimaki adamai torpa yabe phibam lei haibani adu sarkar na sigi kari warep lori bano haibatu di akhoi chap chaba khangdri khangla kanda akhoi sum paw sum phaunaji ate karigumba comment to miningba si matangda hangbiningba leragasu aina khangba sum ai sum haijage aduga chap chaba khona khangdabanina sida akhoina yam kanna hairubasu nungaite sarkari order ma tholakani paper da media da social media singda natraga maru aina akhoigi electronic media singda soidna thagalakani upload torokani aina khanjai adu mairosina he ngonda sar akhoigi 10 se ka khidrabanina akhoi se promotion ga torakadaba ba male atai gi su tawbu yawe ga haina CPSC gi adugumba leite ko adugumda mairosina adugumba aranbada thajaraga lai padabida nungaina wakhan nungaina leithokpa tawbibu yawgunu masi yamna soigani adu hojite hauna kanna board exam SSLC exam si damda preparation tawbiu any upay means am tawra preparation tawbiu adugi means amadugi manung channa aikhoina online class ka tawjara ibase masi akhoi kaisu kana manate ko akhoi online da kai thar ai YouTube channel ena ai YouTube channel da ngona hoji pos siki im kanadri paisa di fane am tingre video upload tawna phona bada stand laina phona bada hone tongan ba da paisa di mayam changre adu ingonde siki madi kanadri hoji phawda ai kanara kani masina YouTube channel tawba singse kana de amati kanai adu magi tangka stage lay adu YouTube blogger kangu sina YouTuber kangu khatana khangani masi poche atena khangwa akhoi $100 yaudраga di adu haina lay magi viewer masing then subscriber masing and mayam lay monetize tawba tawdaba mayam lay asina kona asina tongan ba wari mu aikre ana mayamna lana su ubigunu ai khoi channel si ai nungsiriba maru aina ai friends sing
relatives then aigi nungshiraba satra mairoi singna aigi channel sibu support tobiu aina lockdown manung sida tongan ton mafam chatlaga video namjabadi ai ngamjadre adu aigi wakhanda laijaba video sing ai chone namjaraga upload tawjarake na khalli aduga bell icon soidar khingbiu mayamna ngahtum yengbiu adu pung tare makhagi pawsimade everyday sum regular naina thajara abani ko mayamsu tongan ton mafam dagi media sing dagi tongan ba channel dagi pung tare makhagi ayuki pawse tabiramgani adu aigi onedi nungtigi oina everyday pung tare makhagi pawse sungsoi soidana sum thajara abani aigi youtube channel asida asimusung mayamna sum adu khotong chaba lorga sum yengbibi agani then amana aina hijinin ba amana maru aina aigi channel se hoji ki tawriba online class ki matang do oibanina aigi satra mairoi singda haining ba amana mama pai complain khara su lakpa mama pai complain lakpa di kariana lakya mutamda oja singna online class sumaina tawbadagi engona personal makti harakpadi leite adu pauta bani online class mai tawbadi angang singna phone se lana seasonare phone se online class tawina pai khre halaga online class ti yeng da bida kedawa game sana le rambagumba then Facebook ta mamana basinga pau phauna le rambagumba WhatsApp message thana rambagumba asigumba tawbusu yawi haba makhak aina sum tajai masi satra mairo singna yam lali masi tawbiga masina kari mangje online class tawiba ekhoisu mina phajana haibiroi rani noine online class tawe na angang ki loi mangi haiba pot so hairakpa hore tawiba pot sigi afaba pot no tab negative pot lakpa hobagi adu tana satra nangi damta tawbina satra nangna yengdabida tonganba tum tawle ta nangona su kanatre aingona su badnam chare tawjariba khoi sinjariba online sinjariba khoi su badnam chare nangju kanatre mamaga babaga su tension oire aduna mairo singna adumana tawbiganu haiba amtang aigi site tagi personal request amtang sum channel sigi kuthangda ina sum tawjaning bani mayamna sum fazana sum yengbiu satra mairo sing yam fazana yengbiba changnaina yengbiba yawi yam nungai ala comment kasi pirakpa yawi sir sigi matang paragraph se kitang nena birau kitang tak birau mathangi class ta then si matang se khoi gyan ta ja hogdre si kari haino haina hangakpa yam yawi mokhoi si soidana magi yenglaba naktan yengragade tamaina haroi aduga soidana online class yamba kanda textbook on paibiu notebook paibiu aduga sum note tawsan biu jingsan biu aina sum underline tawbiu khotbiu na sum haijabat asum tawbiu asiguma khara sum support tawbiu haiba tare akhoi gi thabak asibu then akhoi tasena hai tare hoje akhoi school kana khona tawbana tina akhoi gi su tolo mayam phangna khotna hoje adugumba amta leibna te chatra singi chatra dai so akhoi na paisa khongot pa khotpa leitabani na yumda sum leiraga amaga paw phaunaraga akhona si kana base sum pijabane asim leire then last oina aigi ngasi gi live program interaction program se ai live se ai tension na ba ai hona jarake tasina makti live se aina mayam ama interaction tawraga tawjaning bani adu yari makhe chatra sing se pung mapan khudinggi haitare mayam su ningsing biu every Sunday khudinggi soidanama aina sum sinjarake ai live ama leigani pung mapanda ayuki pung mapanda ada mayam se ai live sum changbira yaraga sum interaction tawsi akhoi noi gi nungai ta khotaba na tunoi hanging ba hangim hojik sonajit khoi den lemon khoi hangai se sumai taroga hambirakpa yagani aina su khangjaba leiraga sum haijarake okay ngasi ki onadi aigi swaida aigi live program se swaida sum ai tension abo honarage mayamna aigi channel si momkan haijari Laija Entertainment su nungsibiu support tobiu amasung mayamna nungsibibagi damakta aigi si stage se yawni 10k yawna damakta 10k se yawna damakta mayamna aibu hena nungsibiu support tobiu share tobiu subscribe tobiu asi haraga ngasi ki ai live ki program se swaida tension rage okay thank you all bye bye